Leibasida leiriba miyamda social, economic amadi political justice fanghangani haibagi pauzal sandoknaba Congress leader Rahul Gandhi na luchingduna Imphal dagi Mumbai fauba Bharat Nyay Yatra chatkadauri. Kilometer lising taruka chanirom sangba Yatra si lakliba ing lisingani kunmarigi January taramari da Imphal dagi hauduna state taramari amadi district marifu manga fauduna chatkadauri. Congress na mai pakna Bharat Joro Yatra chatkraba matung Bharat Nyay Yatra chatpagi wafam asi Congress General Secretary K.C. Benugopal and Jairam Ramesna press conference amada lauthokibani. Inglisingani kunmarigi Lok Sabha poll mangoinana Rahulna luchingduna chatkadauriba Yatra asi Imphaldagi khongna hauduna basta makhatana chatkadabani. Yatra asi Nagaland, Assam, Meghalaya, West Bengal, Bihar, Jharkhand, Orissa, Chhattisgarh, UP, MP, Rajasthan, Gujarat fauduna chatlaba matung Mumbai da lushingani. Nongpoktagi nongchup tamna chatkadoriba Yatra si Congress President Mallikarjun Kharge na Imphaldagi January taramari da lamthagani. Yatra si matangda Congress General Secretary Benugopal na Manipur yaudana aikoina karam haina Yatra si pangthokadoribano. Irang na sokhalaba Manipur gi miyam na thengnariba awana singbu kokhanaba honaba haiba si Congress ki pandamni haiki. Panba yabadi Inglisingani kunithoi da Congress na chahi adugi September tha dagi January tha phawwa Kanyakumari dagi Srinagar tamna numit chamaga kuntrani changna Bharat Joro Yatra chatkibani. भारत जोड़ो यात्रा के बाद अब राहुल गांधी जी के नेतृत्व में कांग्रेस पार्टी भारत न्याय यात्रा निकालने वाली है। 14 जनवरी से लेकर 20 मार्च तक 6,200 किलोमीटर लंबी भारत न्याय यात्रा 14 राज्यों से गुजरेगी। मणिपुर में शुरुआत होगी और यह समाप्त होगी मुंबई में। And traverse the following states: Manipur, Nagaland, Assam, Meghalaya, West Bengal, Bihar, Jharkhand, Odisha, Chhattisgarh, UP, Madhya Pradesh, Rajasthan, Gujarat, and finally Maharashtra. This yatra is covering 14 states. Basically, mode of yatra is a bus yatra.